Notification Tokuna Chatnaba Hokraba, Meetei Mayek asing asi fauba Manipur Leingak na Sinba Thouramda Mapung Fana Sijinnabagi Mami Tadribasi Laibak Thibani Haina. Meetei Irol Iek Loina Silon Apun Balok Milal na Tadorapa Cherol Amana, Nungnang Ba Fongdorakle. Cherol Asinahai, Lamdamasigi banner, signboard, hoarding, Sangaba Masung Urep Uyung Tambagi, Maikum Hangdopada, Meetei Mayek na Chauna Thabinaba. Miyamda mangjongna milalna khangan khrabasu ngasi fauba mapung fana thabakta onthokpagi mami tadri madugi mahut mamingtagi oina yamna pikna Meetei Mayek ase Sijinnaba thengnari matung tarakpadadi Leingak amasung miyamna Meetei Mayek sijinnaduna lamdam asigi lon ase kananaba hotnabada thodang lobiyu lakadawriba Lok Sabha mikhalda sijinnagadauriba banner holding signboard amadi chezai khudingmakta kanglon ase ngakna chatpiyu Meetei Mayek yaudabasing adu lamdamasigi lon amasung mayek chawkhatnaba hotnabada thodang launingdaba miyoising ni haina lauthokani. Nakalamaromda All Manipur Working Journalist Union Amzu amasung Editors Guild Manipur AZM na yanakibagi matung ina lamdamasida puthokliba Meitei longe pauche singda lamai ama Meetei Mayek na hapa hainakiba adu soida ngamdanaba milalna yengsinduna lakle. Khongthang ase tungda haurakliba mirol singidamak yenglaga tangai fadaba amani khanna print amadi electronic media singna su ngakna chalakani haibagi thajaba thamli haina cherol asina makhatari